Pada pada kakak tu celu gigi juga. Oh, saya hanam tu tolak tu lah. Oh, bah. Jaga-jaga di tanah-tanah bersimpang dia macam aku ni nasi pun ada ibu pandang je. Mani. Bah yang putih. Nana bagi. Bah. Jadi aku gitu mak tu di sini nana bagi hai dana. Anak pun ajar pani ba. Mani. Yang saya nusir yang biu se. Mamang dah mat terpolak tu bani itu. King na bagi dah makta. Anu bersimpang ni kau ini sah. Anu bersimpang ni kau nasi dah kau le ibu sih. Yang se. Muri. Yang pesan apa se asigi muri gi business se tahu raga hena cakap pasu ada seno. Kita mau kita tangjagi ko. Hau le. Celu gigi ko. Kita yengbiriba amasung tabiriba. Nungsizera becili nau sing, ice lima pabung sing, marup sing oja sing mayam pumnamakpu. Dayanan laisramna Prabhu Jesu Christa gi Kanbiba Mapu gi sengthoiraba minglen dai kai khumnajari. Mayam masida adomna ubiriba ahalani asi iramda Manipur dagini mekhoi hauji Cachar da khoi aina lejariba khun Bontarapur da mekhoi si leibani. Mayam mekhoi gi wari se yam nungsikhre mayam yamnasu awaba na thalle. Mekhoi si iramda Manipur da lan asigi mamang da mekhoi Cachar dagi pochai dum puraga khang gumba kari pochai se puraga Manipur da karbar tawramani ado lan ase hek Manipur da lan thokpadagi mekhoi se hanba yadaduna mayam mekhoi se leibani aduga mekhoi thangjing yolami aduga khoi yongsak season gi matung ina ko mayam ado mekhoi se hojik mayam yamna awaba condition amada leire yengbiu mekhoi gi room ni sida mekhoi office amada leibani mekhoi se leibam leitabagi maram na ko mayam office amada leibani aduga mekhoi se thangjing mamang da yolambado thangjing gi season loikibagi maram na mekhoi kari tawgodobono haina khangdaduna leirami mayam aduga mekhoi gi asigi mawong se uba matamda amasung iramda Manipur dagi lan asina maram moiraga awaba mayok nabagi maramna aina aigi thamoida nungsiba phawjebagi maramna aina mayam mekhoida muri poknabagi kari business tawningi hangjaba matamda muri pokningi haiduna hai aduda mayam aina ngamjaba mateng kharadang aina lupa lising ani khak mateng tawjare paisa oina aduga gidi asida khoi indocha asina sizinariba muri poknabagi khang ase mayam asisu aina ishorgi mingda aina pibibani aduga mekhoi ase numidangda mekhoi gi room sida office sida mekhoi mammaga lei aduna inverter macha amasu aina leiraga pibibani mayam aduga mayam sida akhoi yam luba wari amana handa kharani sida mayam akhoi gi kin khunna sida haijabatai ko mayam akhoi gi yamna aina yadaba ganja phakiba aduga Manipur dagi mi amasu chenabani aduda mayam singna haibadi akhoi Manipur rom dagi lakpa mi singse leiba yaroi aduna police ki yamna kanba police ta check tauba aduga gidi khangnadaba taragadi leihandaba na chingba wahai ke amasu lakpani yam kanba strongly keno action lai aduda mayam aina akhoi tachau doctor amada akhona haijaraga akhoi chilinau singna kaka amasung indocha asigi damakta akhoi lepane mekhoi karisu problem oiroi mekhoi fattaba karbar tauba nate lana sina maram oiraga mekhoi hingnabagi damakta lona yaba thabak tawraga hingjabani haina mekhoi dagi problem amata oirakpa taragadi akhoi risk lori haina mayam hairaga kaka amasung indocha se thambani mayam aduga mekhoi gi awada pasu mekhoi yengsingdibani adubu mayam yam luba wahai amana mekhoi gi mayam machanupi amaga machanupa amaga lei ado mekhoi se Manipur da boarding da lehobani ado hanadi mayam lan kase tawdingai gi matamda natraga su mekhoi gi business se thangjing yolingai matamdadi mekhoi adum tha khuding gi lising nipan mapan se dum hulami hai adubu tha hum sure hai mayam mekhoi pesa se machanupi amasung machanupa gi dumukta thaba ngamdaba aduna
ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏꯁꯦ ꯑꯦꯛꯖꯥꯝꯗ ꯄꯔꯤꯈꯥ ꯐꯝꯕ ꯐꯥꯎꯕꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯅꯤ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅꯁꯨ ꯀꯀꯥ ꯍꯣꯏ ꯏꯟꯗꯣꯆꯥ ꯍꯣꯏꯅ ꯋꯥꯔꯤꯕꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯁꯦꯝꯃꯒ ꯌꯦꯡꯁꯤ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤꯡꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄ ꯌꯥꯔꯒꯗꯤ ꯀꯀꯥ ꯍꯣꯏꯒꯤ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯖꯅꯕꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯅ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯨꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯣꯛꯄꯅꯤꯀꯣ ꯍꯧꯖꯤꯛ ꯃꯨꯔꯤ ꯄꯣꯛꯏ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯁꯨꯔꯦ ꯑꯗꯨꯒ ꯃꯨꯔꯤ ꯄꯣꯛꯐꯝ ꯀꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯅꯣꯡ ꯇꯥꯕꯒꯤ ꯃꯔꯝꯅ ꯅꯨꯡꯁꯤꯠ ꯁꯤꯠꯆꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯁꯦ ꯃꯨꯔꯤ ꯄꯣꯛꯄ ꯌꯥꯗꯗꯨꯅ ꯁꯤꯗ ꯔꯥꯡꯅꯒ ꯇꯧꯅ ꯄꯣꯂꯤꯇꯤꯟꯅ ꯇꯧꯅ ꯈꯜꯂꯤꯁꯦ ꯃꯌꯥꯝ ꯑꯗꯣ ꯃꯈꯣꯏꯅ ꯃꯨꯔꯤ ꯌꯣꯟꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤꯗ ꯔꯤꯖꯥꯕ ꯇꯧꯔꯒ ꯑꯣꯇꯣꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯦ ꯚꯔꯥꯁꯦ ꯃꯈꯣꯏꯅ ꯐꯪꯖꯒꯗꯧꯕ ꯄ꯭ꯔꯣꯐꯤꯠꯇꯣ ꯒꯥꯔꯤ ꯚꯔꯥꯗ ꯂꯣꯏ ꯆꯠꯈꯤꯒꯗꯧꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯏꯀꯜ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝ ꯁꯥꯏꯀꯜ ꯑꯃꯁꯨ ꯑꯩ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯩ ꯈꯟꯖꯩ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯃꯆꯥꯅꯨꯄꯥꯒ ꯎꯅꯔꯛꯇꯕꯁꯦ ꯂꯥꯟꯁꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯎꯅꯔꯛꯇꯕꯅꯤ ꯍꯥꯏꯅ ꯍꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ ꯆꯍꯤꯁꯦ 70ꯃꯨꯛ ꯁꯨꯔꯕ ꯉꯛꯇꯅꯤ ꯌꯥꯝ ꯑꯍꯟꯅꯤ ꯑꯗꯨꯕꯨ ꯍꯨꯃꯥꯡ ꯃꯃꯜꯅ ꯃꯌꯥꯝ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕꯁꯤꯗ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤꯁꯇꯣ ꯃꯌꯥꯝ ꯄꯤꯕ ꯉꯝꯗꯕꯗꯣ ꯑꯗꯣ ꯈꯖꯤꯛꯇꯪ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯖꯅꯤꯡꯕꯅꯤ ꯑꯩꯉꯣꯟꯗ ꯑꯩꯅ ꯉꯝꯖꯕ ꯈꯥꯡꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯣꯏꯅ ꯄꯩꯁꯥ ꯈꯔꯁꯨ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝ ꯏꯟꯚꯔꯇꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯔꯤꯛꯁ ꯂꯧꯔꯒ ꯂꯩꯍꯟꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯌꯦꯡꯕꯤꯌꯨ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯅ ꯍꯥꯏꯕꯁꯤꯡꯅ ꯃꯤ ꯍꯥꯠꯄ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯨꯡ ꯃꯤꯁꯤꯡꯅꯀꯣ ꯑꯩ ꯍꯥꯏꯖꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯤꯍꯥꯠ ꯃꯤꯅꯩꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯈꯣꯏꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜꯅꯤ ꯆꯤꯡꯊꯛꯇ ꯂꯩꯕ ꯁꯍꯔ ꯂꯣꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯃꯉꯥꯜ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯂꯣꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕ ꯈꯔꯅ ꯑꯃꯝꯕ ꯑꯣꯏꯗꯨꯅ ꯐꯠꯇꯕꯒꯤ ꯗꯤꯌꯥꯕꯣꯜꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯃꯉꯥꯜ ꯑꯗꯨ ꯃꯈꯣꯏꯅ ꯅꯝꯊꯍꯜꯂꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗꯕꯁꯤꯡꯅ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯁꯤꯗꯤ ꯁꯨꯃꯥꯏꯅ ꯃꯤ ꯐꯥꯔ ꯍꯥꯠꯄ꯭ꯔꯥ ꯃꯤꯆꯝ ꯍꯥꯠꯄ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯃꯌꯥꯝ ꯈꯜꯂꯝꯒꯅꯤ ꯑꯩꯉꯣꯟꯗ ꯄꯥꯔꯁꯣꯅꯦꯜꯂꯤ ꯍꯪꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯅꯪꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯐꯩꯌꯦꯅ ꯍꯥꯏꯕꯗꯣ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯟꯅꯗꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯀꯨꯀꯤꯁꯤꯡꯅ ꯃꯤꯆꯝ ꯍꯥꯠꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯤ ꯃꯈꯣꯏ ꯅꯧꯅ ꯄꯣꯛꯇꯕ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯃꯈꯣꯏ ꯃꯤꯡ ꯈꯛꯇꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯀꯣ ꯃꯌꯥꯝ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛꯇ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯑꯐꯕ ꯋꯥꯄꯥꯎ ꯍꯥꯏꯔꯤꯕꯁꯦ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯃꯗ ꯃꯇꯦꯡ ꯇꯧꯖꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨ ꯑꯐꯕꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯑꯐꯕ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯀꯅꯤ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯣ ꯍꯥꯏꯕ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯣ ꯍꯥꯏꯕ ꯅꯠꯇꯦ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯐꯪꯖꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯋꯥ ꯑꯅꯥ ꯀꯣꯛꯆꯕ ꯃꯇꯝꯗ ꯏꯁꯣꯔ ꯊꯤꯔꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯑꯍꯟ ꯑꯅꯤ ꯁꯤꯒꯤ ꯋꯥꯍꯩꯁꯨ ꯑꯩ ꯃꯇꯨꯡꯗ ꯇꯥꯍꯟꯖꯔꯛꯀꯦ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯩꯅ ꯉꯝꯖꯕ ꯈꯔꯗꯤ ꯃꯇꯦꯡ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯃꯩꯇꯩꯒꯤꯀꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗ ꯑꯍꯟ ꯑꯅꯤ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯏꯁꯦ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯇꯦꯡ ꯈꯔꯗꯪ ꯑꯗꯣꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯂꯩꯇꯕꯗ ꯑꯩꯅ ꯁꯥꯏꯀꯜ ꯑꯃꯈꯛ ꯄꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯃꯨꯔꯤ ꯌꯣꯜꯂꯒ ꯏꯜꯂꯒ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯗꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯥ 3ꯒꯤ ꯐꯤꯁ ꯊꯤꯕ ꯉꯝꯗꯗꯨꯅ ꯄꯔꯤꯈꯥꯗ ꯐꯝꯕ ꯌꯥꯔꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗꯁꯨ ꯃꯇꯦꯡ ꯈꯔꯗꯪ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏ ꯅꯈꯣꯏꯅ ꯆꯥꯅꯕ ꯂꯩꯔꯒꯗꯤ ꯆꯥꯃꯤꯟꯅꯧ ꯁꯦꯠꯅꯕ ꯂꯩꯔꯒꯗꯤ ꯁꯦꯠꯃꯤꯟꯅꯧ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕ ꯃꯇꯝꯗꯀꯣ ꯃꯇꯦꯡ ꯇꯧꯕ ꯍꯥꯏꯕꯁꯦ ꯂꯩꯖꯗꯕ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯇꯧꯒꯗꯧꯕꯅꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯃꯤꯉꯣꯟꯗ ꯆꯥꯛ ꯆꯥꯎ ꯍꯥꯏꯅ ꯄꯤꯖꯔꯒ ꯃꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯣ ꯃꯥꯅ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯕꯒꯤ ꯃꯔꯝꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯂꯩꯇꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯗꯨꯁꯨ ꯂꯤꯛꯏ ꯑꯗꯨꯕꯨ ꯆꯥꯛ ꯂꯥꯝꯃꯒ ꯂꯩꯔꯤꯕ ꯆꯥꯛ ꯆꯥꯕ ꯐꯪꯗꯗꯨꯅ ꯂꯩꯔꯤꯕ ꯃꯤꯉꯣꯟꯗ ꯆꯥꯛ ꯄꯤꯖꯕꯁꯦ ꯏꯔꯣꯝꯕ ꯑꯣꯏꯔꯒꯁꯨ ꯀꯣ ꯃꯌꯥꯝ ꯉꯥ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯖꯕꯗꯣ ꯑꯗꯨꯅ ꯌꯥꯝꯅ ꯏꯁꯣꯔꯅꯁꯨ ꯑꯄꯦꯟꯕ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕꯁꯦ ꯃꯌꯥꯝ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯣꯊꯥꯐꯝ ꯅꯠꯇꯦ
taibang panbada lan paisinganu hai hoi taibang panbada lan paisinganu ain hai adubu aikoina hingnabagi damakta lan mathau tai paisa lupa mathau tai ko adubu ishorna haibi base koi ahan bada ishor gi ningthau leba haibadi aikogi asingba yumda lan paisalu haibani meyam haibadi aikogi thajaru aikogi asingba yumse taibang panbar sinate aik lomba naidaba Prabhu Jesu gi manaktani heaven dani ko meyam aduna sarga lebakta lan paisalu maramdi lan leifamda pukningsu leitana lei hai meyam aduna meyam aikoina Prabhu Jesu gi mingda aikoina tight kayama katli ko tha khudingi tight katli ayamna fai meyam adubu asigumna warakpa matamda kanagumba amana Prabhu Jesu Christa khangjadriba khara di taba adubu Prabhu Jesu Christa gi nungsiba karino khangjaraktaba khangdriba adubu mateng pangningai leraktraba mekhoi se paisa su meyam de khara pusanba yani karbar dagi aduga karbar se mong saraktabadagi singba ngamaktaba mayamna su mekhoi se phone mayam tawrakpa aduga mekhoi da awaba kayama mayok ne meyam adubu paisa pudaba mi kana leibagi meyam ko अखोई इंडिया की प्राइम मिनिस्टर फाउन इंडिया ना फाउबदा वर्ल्ड बैंक तकी पैसा पुई को मैम अदुबु मतम चाना सिंगबसे मेखोइना अवाबगी मरमना मेखोई बिजनेस जारक्तबगी मरमना लानसिगी मरमना नमक्ते अदुना मयामना इंथोक पीबा मयामना मेखोइदा फोन तौबीबा थी ngangbीबा मयाम अमा लेरे मयाम अइना ताजबा मतमदा अदुना मयाम मेखोइ मतेंग खरदंग तौमिनसी प्रभु जीसु ख्रिस्टना तैबंग पानबदा लाकपसे मेखोइ धर्म चेनबसिंगी दमक्ते नते मयाम पाप चेनबसिंगी दमक्ते मीना इंथोक पीरबा मीना ngangbीरबा मीना हाथोक तै तौरबा आई इसा इथुनता सिजरगे कायना खनलबा पाप चेलबा मीसिंगसे ईश्वरना याम नुंसी अदुगा ककामसुंग इंदोजा मेखोइदी हुमांग ममलना हिंगनबा होनजबनी मीगी मरल मथुम खरदी तोले मयाम अदुबु मेखोइना हाइरी तप तपना एखोइ सिंगनबा होनजगे हाइबुना को मयाम अदुबु मियोइबा हाइबसे आइगी इरल खरा तोनबा मतमदा हेक्ता जबरदस्ती तौबा हेक्ता मेखोइदा फुबीदगी मेखोइदा तौरपा असुमाइना तौबा कया थंगजे मयाम अदुना आइगी माइकैदगी प्रभु जीशुगी मिंगदा आइना मयामदा रिक्वेस्ट तौजरी मयामना अदोमना अखोइ मयामना पुल्लगा को कनबीबा मपुगी यूट्यूब चैनल गी सब्सक्राइबर्स से लिसिंग यांखै सुरकदौरे मयाम होय असिदा थाजदबा कया सु यावरमगनी को नुक्सीदबा कया सु यावरमगनी सब्सक्राइब दि तौबा अदुबु थाजरबा अखोइ मयामना से अखोइना तौरिबा थबकसी ईश्वरना उरिबनी हाइबदो खंगनबगीदमक्ता प्रभु जीसु कनानो हाइबदो मयामना खंगनबगीदमक्ता मतेंग खरदंग तौमिनसी मेखोइ फैमिली से तसेंगना वारबा फैमिली नि मयाम अवाबदा खम थेंगलबा फैमिली नि मयाम अदुना प्रभु जीसु गी मिंगदा मतेंग खरदंग तौमिनसी मयाम मयामना ngangbीरबा अवाबदा तारबा हाइरिबा इमुंग नि मयाम को अदुना मेखोइदगी वाहि कितंगसु मयाम मेखोइदि एखोइ तामिनसी अदुगा यारगदी मेखोइगी अवाबा पोलुमसे एखोइ थांगमिनसी प्रभु जीसु ख्रिस्ता एखोइगी इपा ईश्वरना हाइबीबा वाहै अदो मयाम एखोइगी थमोइदा लेमिनसी एखोइना करिगुम्बा थबक अमा तौबा मतमदा तौदबा यादे हाइना तौबा नतबदा थमोइदगी तौबसे ईश्वरना पामा ईश्वर चर्च चतबा यादे हाइन चतपा चर्च चलुरा चतपा चर्चतगी हल्लागा फतबा तौबदु नते चर्च से एखोइगी नुंसिनी ईश्वरगी चर्च को मयाम एखोइ अमगा नुंसिनबा अदुगा आइदी मतेंग तौग्रे आइदी नहान मतेंग तौग्रे आइदी अदुगा तौग्रे आइना तौदबा नतबा होय ngamdragadi ngamdabani ko मैम ngamba taragadi tauminasi एखोइ यारिने सरगदा लन पैसिमिनसी ai thantana ngamdabagi ni aina haijribasi एखोइगी सब्सक्राइबर्स सिंग असे यूथ कनबीबा मपुगी एगी चिल इनाउनी इमा इपा पाबुंगनी चे चल खल्लगनी मैम मतेंग मतेंग aina तौजरखिबसे अदोम सिंगी मतेंग दगी फन यामे ईश्वरना तौहन बिरकपसे को मैम हेनसु तौखिसी मरमदी अफबा वपाव हाइबसे मी अवा अनादा मतेंग तौबा यावदना मपुंग फादे अदुना चाक लामीबा मिगोंदा चाक पिजमिनसी मैम थागचरी मैम आई काका अमसुंग इंदुचा होइदा मतेंग तौबसे असिगी वीडियो सो इदु मैम अदुम थागचरके अदुगा मैम आई मेखोइदा मतेंग साइकिल अमा लेगदौबा अदुगा मेखोइना मचा सिंगदा पैसा एडमिशन की थागदौबदो अदुगा मतेंग पांगमिनसी हाइबसे हाइजगे कनागुम्बा नुंसिबीबसिंगना मतेंग सोइदना पांगबिरमो जीपे नंबर हापचरमगे मैम अदुगा मतेंग तौबगी वीडियो सु उहनजगे प्रभु जीसु ख्रिस्टना पुनम खंगमनी को मैम हुजिकी मतमदा क्रिश्चियन कौरगा मी हाली एखोइना क्रिश्चियन की achumba उथोक्सी प्रभु जीसुना पामजब थबक तौसी मतेंग पांगबा मिनुंसी से हुजिक मतमसे यामना वाथरे हातोक्तगी वाहनदगी मते मनाव सेटना खाइना हंदगी तौरबा मतमसे को मैम अदुना मैम जीपे नंबर हापचरमगे मरमदी अदोमना मतेंग तौबिरगदी एखोइ खरा पुनसलगा मतेंग तौबा ngambadawani ina tawjariba thogolsida kanagumba amana paisa thadarakpa kanagumba mathakta gi church tagi paisa kaitharakpa leite egi church ti Prabhu Jesu ni
ꯑꯩꯒꯤ ꯁꯤꯡꯂꯨꯞꯇꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯩꯈꯣꯏꯅꯤ ꯁꯛ ꯎꯅꯗꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯃꯔꯤꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯕꯤꯕꯅꯤꯅ ꯊꯃꯣꯏꯒꯤ ꯃꯔꯤ ꯂꯩ ꯃꯌꯥꯝ ꯑꯩꯅ ꯌꯦꯡꯕ ꯉꯝꯖꯗꯕꯒꯤ ꯃꯔꯝꯅ ꯍꯥꯏꯖꯕꯅꯤꯀꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯔꯤ ꯄꯣꯛꯅꯕꯒꯤ ꯊꯨꯝꯃꯣꯛꯀꯁꯦ ꯆꯦꯡꯒꯁꯦ ꯂꯩꯔꯒ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯕꯅꯤ ꯄꯣꯗꯅ ꯁꯤꯟꯐꯝꯁꯨ ꯑꯣꯟꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇꯁꯨ ꯇꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯒꯤ ꯃꯤꯒꯨꯝꯅ ꯂꯣꯜꯂꯤꯁꯨ ꯀꯂꯥ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕꯁꯨ ꯅꯠꯇꯕꯅꯤꯅ ꯃꯅꯤꯄꯨꯔ ꯃꯐꯝ ꯖꯒꯥꯗꯗꯤ ꯈꯜꯂꯤ ꯃꯅꯤꯄꯨꯔ ꯕꯁꯥꯈꯛ ꯉꯥꯡꯗꯣꯏꯅꯣ ꯑꯗꯩ ꯁꯤꯗꯗꯤ ꯖꯥꯇꯤꯕꯤ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯖꯥꯇꯤꯕꯤ ꯂꯣꯟ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯨ ꯉꯥꯡꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯑꯣꯏꯁꯜꯂꯛꯄ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝꯗꯗꯤ ꯑꯁꯤꯒꯤ ꯖꯒꯥꯗ ꯁꯤ ꯄꯨꯔꯒ ꯁꯤ ꯁꯤꯠꯂꯤꯅꯦ ꯁꯤ ꯖꯒꯥꯗ ꯁꯤ ꯄꯨꯔꯒ ꯁꯤ ꯁꯤꯠꯂꯤꯅꯦ ꯍꯥꯏꯕꯁꯦ ꯑꯗꯣ ꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯑꯁ ꯀꯔꯕꯥꯔꯁꯨ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯑꯁ ꯀꯔꯤ ꯍꯥꯏꯗꯧꯕꯅꯣ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯕꯁꯦ ꯀꯀꯥ ꯑꯃꯁꯨꯡ ꯏꯟꯗꯣꯆꯥꯒꯤ ꯑꯉꯥꯡ ꯑꯅꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤꯁ ꯄꯤꯕ ꯉꯝꯗꯕ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯁꯦ ꯑꯁꯤꯒꯤꯗꯃꯛꯇꯅꯦꯕ ꯑꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯀꯀꯥ ꯑꯃꯁꯨꯡ ꯏꯟꯗꯣꯆꯥꯁꯦ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯁ꯭ꯀꯨꯜꯒꯤ ꯐꯤꯁ ꯄꯤꯕ ꯉꯝꯗꯦ ꯃꯌꯥꯝ ꯎꯅꯔꯛꯇꯕꯁꯨ ꯀꯨꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯈꯤꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁꯇꯣ ꯂꯣꯏꯅ ꯅꯠꯇ꯭ꯔꯒꯁꯨ ꯈꯥꯏꯕꯣꯛ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯁꯤꯡꯗꯣꯛꯆꯕ ꯌꯥꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯈꯣꯏ ꯊꯥꯡꯖꯤꯡ ꯌꯣꯜꯂꯝꯕ ꯂꯣꯏꯔꯛꯄꯗꯒꯤ ꯃꯨꯔꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯅꯣꯡꯃ ꯅꯤꯅꯤꯇꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯣ ꯃꯨꯔꯤꯁꯦ ꯀꯗꯥꯏꯗ ꯌꯣꯟꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯃꯈꯣꯏ ꯐꯖꯅ ꯈꯪꯖꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯗꯒꯤ ꯉꯝꯖꯕꯗꯤ ꯑꯗꯨꯝ ꯈꯔ ꯃꯇꯦꯡ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯀꯅꯥ ꯃꯊꯧ ꯇꯥꯕ ꯃꯤꯉꯣꯟꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯕꯛꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯗꯣ ꯌꯦꯟꯅꯔꯒ ꯆꯥꯎ ꯆꯥꯅꯕ ꯂꯩꯔꯒꯗꯤ ꯁꯦꯠꯅꯕ ꯂꯩꯔꯒꯗꯤ ꯁꯦꯠꯃꯤꯟꯅꯧ ꯍꯥꯏꯕꯀꯣ ꯃꯔꯝꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯀꯅꯥꯁꯨ ꯑꯩꯈꯣই ꯁꯤꯕꯗ ꯂꯣꯏꯅ ꯄꯨꯒꯗꯕ ꯅꯠꯇꯦ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯂꯣꯏ ꯊꯝꯃꯝꯗꯣꯏꯅꯤ ꯑꯗꯨꯕꯨ ꯁꯔꯒꯗ ꯂꯟ ꯄꯩꯁꯜꯂꯨ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯂꯩ ꯂꯟ ꯂꯩꯐꯝꯗ ꯄꯨꯛꯅꯤꯡꯁꯨ ꯂꯩꯇꯥꯅ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯕ ꯃꯆꯥꯁꯤꯡꯅ ꯄꯔꯤꯈꯥ ꯐꯝꯕ ꯉꯝꯃꯣꯏꯗꯧꯔꯤꯕ ꯑꯃꯁꯨꯡ ꯊꯥ 3 ꯑꯦꯗꯃꯤꯁꯟ ꯄꯤꯔꯛꯇꯕ ꯍꯥꯏꯕꯁꯦ ꯑꯣꯖꯥꯁꯤꯡꯅꯁꯨ ꯀꯔꯤ ꯋꯥꯉꯥꯡ ꯉꯥꯡꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯈꯛ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯀꯀꯥ ꯍꯣꯏ ꯏꯟꯗꯣꯆꯥ ꯍꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯅꯤ ꯑꯩꯅ ꯇꯥꯖꯕꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯇꯧꯖꯕꯅꯤ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯁꯥꯐꯨ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯇꯨꯅ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯅ ꯔꯤꯛꯁ ꯂꯧꯔꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯩꯍꯟꯕꯅꯤꯀꯣ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯁꯤꯈꯛꯅꯤ ꯑꯗꯨꯗꯤ ꯀꯀꯥ ꯑꯃꯁꯨꯡ ꯏꯟꯗꯣꯆꯥ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯀꯁꯥꯔꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯁꯤꯡꯅ ꯃꯇꯦꯡ ꯇꯧꯔꯒꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯇꯧ ꯍꯥꯏꯅ ꯍꯥꯏꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯁꯨꯃꯥꯏꯅ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯂꯛꯏ ꯈꯣꯠꯂꯛꯏ ꯍꯥꯏꯗꯅ ꯁꯤ ꯃꯣꯏ ꯁꯤ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯕꯁꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯣꯏꯖꯕ ꯊꯤꯖꯕꯒꯤ ꯋꯥꯐꯝꯁꯨ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯗꯌꯥꯅꯟꯗꯁꯤꯅ ꯂꯨꯆꯤꯡꯕꯤꯔ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯁꯤꯗꯁꯨ ꯑꯩꯈꯣꯏ ꯆꯥꯎꯔ ꯀꯀꯥꯒꯤ ꯑꯋꯥꯕ ꯑꯁꯨꯛ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯤꯡꯗꯕ ꯌꯥꯕ꯭ꯔꯥ ꯆꯪꯖꯐꯝ ꯀꯔꯤꯒꯤ ꯋꯥꯕ ꯂꯩꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯁꯥ ꯃꯁꯦꯟꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯆꯥꯎꯅ ꯗꯥꯏꯇ ꯂꯧꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯏꯗꯣꯝꯆꯥꯗꯣꯏꯗꯤ ꯀꯩꯗꯧꯅꯤꯡꯕ ꯍꯥꯏꯕꯁꯦ ꯄꯥꯡꯒꯜꯅ ꯋꯥꯅ ꯍꯣꯠꯅꯔꯒꯗꯤ ꯏꯁꯣꯔꯅꯁꯨ ꯎꯕꯅꯤ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯛꯄꯅꯤ ꯑꯩꯈꯣই ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯃ ꯃꯤ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯀꯅꯥꯒꯨꯝꯕ ꯁꯃꯥꯖꯅ ꯌꯥꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯊꯣꯡꯅ ꯌꯥꯗꯕ ꯄꯣꯠꯂꯝ ꯆꯔꯝꯁꯤꯡ ꯀꯌꯥꯗꯣ ꯑꯗꯨꯒꯨꯝꯕꯁꯨ ꯑꯩꯈꯣꯏꯗꯤ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯨꯃꯥꯡ ꯃꯟꯅ ꯁꯨꯖꯕ ꯑꯗꯨ ꯈꯛꯇꯪ ꯑꯩꯈꯣꯏ ꯄꯥꯝꯖꯩ